Maya Imphal Bengal dagi Phusham Ziyoul-Haque Pulse Clinic hangduna madugi marumda drug laloli amadi hidak yonbada sel sauna lawi haina press media singi khutangda lona thingkaraba lalolov Kanglaipak Communist Party PWG gi MC Unification gi PRO na fongdur liba wafam amadi Seerakliba Maral sing Aranba Yumpham Yaodabani haina Phusham Ziyoul-Haque masana fongdurkli Ziyoul-Haque ki mayumda pangthokpa paw Impham amada Ziyoul-Haque na hai Mahak drug ki karbar sauna tabu ki mathakta Phusham ki Imphal ki atayati mafam singna drug supply taba miyo ni hairiba asi sakhi sabon puthokpa ngamba tarabadi lupna lokhalakpa thabakta adamak yagani adabang asi phawba sakhi sabon puthokpa ngamdana lakhiba matung khangogdana maral sirakpa nungaiti haiki maramadana Manipur lengaki Marinaba loisang singna so tigat pidana achumba adu puthok piyo miyo amagi mathakta maral pisilaga propaganda tabu yaning di haina sumak na makataki aina mi khuding maktagi mi layeng bada aina mi khuding maktagi lupa lising mari natrag nipal lowe haibasi Aranba ni habedi aina mi layeng lupa patient khuding makta habedi hangbiu natraga aigi video patient layeng hiba video khuding makta video aina utchagi patient gi mamai utchagi aigi file treatment clinic ana jage ko biro ai lak jage kain ta ai sigani am to na haiba ai su hi da misak amani